Rims Hospital da Angang Unabada Leikhidrabi Nongthongbam Ningol Chingsubam Ongbi Manju Meesigi Mayokta Lilong da Wakat Meepham chathakre. Wakat Meepham adu misi asigi Mayokta semkiba JAC amadi apunba Lilong chazing maira paibi kapunna kutsam naduna chathakibani. Misi asigi matangda Chumaran Hospital asigi director na miyam khangna lauthokadabani amadi director na media da aranba pau sandoktuna misi asibu nathai na bahotnaba laibak thibani haina fongdorakli. Amaromda Rims Hospital da Angang Unabada Leikhidrabi Lilong Chajingdagi Chingsubam Ongbi Manju Devi Meesigi achumba wayal fanghalu haiduna Thobal Mela Ground da Wakat Meepham phamduna khongjang changsinkre. Thobal Sabal Tongbagi Maira Paibi Singna Sinduna Pangthokiba Wakat Meepham aduda Saruk Yakiba Seva Club Sagol Tongbagi Vice President Sanasam Subhachandrana Dr. Singi Cheksin Dabadagi Mahak Leikhidrabi Thawong asi akan mamuong na condemn tawi loinana Meepham khuding mag na condemn tawfam thoki. Asigumba thawong asi matung da thokta na ba Rims Hospital di Dr. Singi mathakta marilay na ba authority sing na akan mamityang changfam thoi hairakli. Lamdam sige nuksiraba mamal yam lab thawai kya mangibni asugumba thawdok sing se makhata na thoktrana ba lamdam sida leiriba miyam civil society tongan ba lupsing punna sansan minutuna lamdam sida leiriba ana layang sang khudingmak doctor khudingmak asumba lambida asumba thawong thawda aduga patient sing bu thawai haksang yauna yengba amadi ana singi punsibu kai kumnaba mamal leina layang pathap satana ba philap longin ba matam oire habdine isi siga mari leina sem ki ba jesi na sangsilakpa asumba faba kongthang singda lamdam sigi Miyamna support of Jagani, Wayal asi Asumba Pangi Fawa, Jesigi, Matamatangi ba, Kongjang Sinda, Namsigi Miyamna, Mating